ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯕꯦꯍꯥꯏꯕꯤꯅ ꯃꯂꯥꯕꯨ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯏꯕꯦꯍꯥꯏꯕꯤꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯂꯥꯅ ꯐꯤ ꯇꯨꯐꯝꯒꯤ ꯃꯦꯆꯤꯟ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯕꯨ ꯑꯩꯅ ꯑꯩꯒꯤ ꯍꯦꯛ ꯑꯕꯣꯛꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯄ ꯄꯥꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯃꯂꯥ, ꯅꯪꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯏꯃꯨꯡ ꯑꯁꯦ ꯃꯌꯥꯝꯅ ꯁꯛ ꯈꯪꯕ ꯏꯃꯨꯡꯅꯤ꯫ ꯃꯁꯛ ꯁꯨꯈꯪ ꯈꯪꯗꯕ ꯍꯅꯨꯕꯤ ꯑꯃꯕꯨ ꯅꯍꯥꯛꯀꯤ ꯅꯕꯣꯛꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯌꯥꯒꯗꯧꯔꯤꯕꯅꯣ? ꯃꯇꯝ ꯑꯃꯗ ꯇꯣꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯂꯥ ꯀꯧꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯃꯂꯥꯅ ꯄꯤꯛꯂꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯐꯤꯔꯣꯜ ꯇꯨꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯎꯅꯕ ꯌꯣꯛꯈꯤꯔꯝꯃꯤ꯫ ꯃꯂꯥ ꯃꯁꯛ ꯃꯇꯧ ꯏꯪꯂꯦꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯏ ꯌꯦꯛꯈ꯭ꯔꯕꯗꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯂꯥꯅ ꯃꯥꯒꯤ ꯂꯥꯏ ꯌꯦꯛꯄꯗ ꯁꯤꯖꯤꯟꯅꯒꯗꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯤꯡ ꯃꯊꯛꯇ ꯂꯥꯏ ꯌꯦꯛꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯂꯥꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥꯅ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯂꯥ, ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯂꯥꯏ ꯌꯦꯛꯄ ꯑꯁꯤ ꯇꯣꯛꯑꯣꯅ꯫ ꯂꯥꯏ ꯌꯦꯛꯄꯅ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯌꯦ꯫ ꯅꯪꯅ ꯐꯤ ꯇꯨꯕ ꯇꯝꯂꯕꯗꯤ ꯍꯌꯦꯡ ꯅꯪꯅ ꯆꯥꯎꯔꯒ ꯄꯩꯁా ꯇꯥꯟꯕ ꯌꯥꯗꯣꯏꯅꯦ꯫ ꯏꯃꯥ, ꯑꯩ ꯐꯤ ꯇꯨꯕ ꯇꯝꯕ ꯄꯥꯝꯗꯦ꯫ ꯑꯩ ꯂꯥꯏ ꯑꯣꯏꯅ ꯌꯦꯛꯆꯒꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯏꯃꯥ, ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ꯫ ꯅꯪ ꯐꯤ ꯇꯨꯕ ꯇꯝꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯀꯔꯤ ꯇꯧꯔꯒ ꯍꯤꯡꯗꯣꯏꯅꯣ? ꯂꯥꯏ ꯌꯦꯛꯄꯗꯨꯗꯤ ꯄꯩꯁా ꯐꯪꯕꯁꯨ ꯅꯠꯇꯦ꯫ ꯑꯩ ꯇꯨꯡꯒꯤ ꯊꯣꯛꯄ ꯂꯥꯛꯆꯖꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯑꯃꯨꯛꯇ ꯌꯦꯛꯆꯈꯤꯒꯦ꯫ ꯅꯪꯉꯣꯟꯗ ꯉꯥꯡꯗꯅ ꯂꯩꯔꯒ ꯀꯩꯁꯨ ꯑꯣꯏꯔꯔꯣই꯫ ꯑꯩ ꯆꯠꯂꯒꯦ꯫ ꯅꯪ ꯊꯣꯛꯄ ꯇꯧꯍꯧꯔꯣ꯫ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯑꯩꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯦ ꯂꯣꯏꯗꯧꯔꯦ꯫ ꯁꯤ ꯂꯣꯏꯕꯒ ꯑꯩ ꯌꯨꯝꯗ ꯂꯥꯛꯆꯔꯒꯦ꯫ ꯇꯣꯝꯕꯤ ꯃꯆꯥꯒ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯁꯥꯎꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯂꯥꯁꯨ ꯃꯥꯅ ꯌꯦꯛꯂꯤꯕ ꯂꯥꯏꯗꯨ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯂꯥ, ꯑꯩꯅ ꯅꯉꯣꯟꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯇ ꯇꯧꯍꯟꯗꯦꯅ ꯅꯪꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯏꯃꯥ, ꯍꯌꯦꯡꯗꯒꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯗꯕꯅꯤ ꯑꯩꯁꯨ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯣꯊꯥꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯇꯣꯝꯕꯤꯅ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯐꯤ ꯇꯨꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯂꯥꯁꯨ ꯂꯥꯏ ꯌꯦꯛꯄ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯂꯥ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯦ ꯇꯧꯔꯤꯁꯦ? ꯉꯔꯥꯡ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯀꯥꯎꯔꯕ꯭ꯔꯥ? ꯀꯥꯎꯗꯦ ꯏꯃꯥ꯫ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯈꯨꯠꯇꯒꯤ ꯂꯥꯏ ꯌꯦꯛꯄꯒꯤ ꯇꯨꯔꯤꯁꯤꯡ ꯑꯗꯨ ꯃꯨꯜꯂꯒ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯐꯤ ꯇꯨꯐꯝ ꯑꯗꯨꯗ ꯐꯝꯈꯤꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯂꯥꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯔꯤꯁꯤꯡ ꯑꯁꯤ ꯍꯨꯟꯗꯣꯛꯂꯤꯕꯁꯦ? ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯂꯥ ꯀꯞꯅ ꯀꯞꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯒꯥꯔꯤ ꯑꯃꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ, ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤꯕꯁꯦ? ꯁꯣꯝꯕꯨ ꯀꯅꯥꯅꯣ? ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯅꯦ꯫ ꯑꯩ ꯁꯍꯔ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯏꯕꯦꯍꯥꯏꯕꯤ ꯀꯧꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯀꯞꯄꯒꯤ ꯃꯔꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯂꯥꯒ ꯏꯕꯦꯍꯥꯏꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯃꯥꯅꯗꯤ ꯏꯕꯦꯍꯥꯏꯕꯤꯕꯨ ꯃꯁꯛ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯦꯗꯥꯝ, ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯒꯦ? ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯂꯦꯡꯕꯤꯔꯛꯏꯁꯤꯕꯨ? ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯞꯇꯨꯅ ꯂꯩꯕ ꯑꯁꯤ ꯎꯕꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯏꯕꯅꯤ꯫ ꯃꯦꯗꯥꯝ, ꯃꯥꯁꯦ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯃꯃꯤꯡꯅ ꯃꯂꯥ ꯀꯧꯏ꯫ ꯑꯩꯅ ꯃꯥꯕꯨ
ꯐꯤ ꯇꯨꯕ ꯇꯝꯕꯤꯕꯗ ꯁꯣꯏꯕꯗꯒꯤ ꯌꯦꯇꯨꯝꯅ ꯊꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯅꯥꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯐꯝꯂꯒ ꯀꯞꯄ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯃꯥꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯊꯝꯗꯨꯅ ꯑꯩꯒꯤ ꯐꯤꯔꯣꯜ ꯇꯨꯍꯜꯂꯒꯦ ꯃꯥꯅ ꯐꯖꯅ ꯐꯤꯔꯣꯜ ꯇꯨꯕ ꯍꯩꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯔꯒꯦ ꯃꯦꯗꯥꯝꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯁꯣꯏꯗ꯭ꯔꯕꯔꯥꯅꯦ ꯑꯩ ꯑꯣꯏꯗꯕ ꯑꯃꯨꯛꯇ ꯉꯥꯡꯂꯛꯇ꯭ꯔꯤꯀꯣ ꯍꯣꯏ ꯃꯦꯗꯥꯝ ꯑꯩ ꯉꯁꯤꯃꯛ ꯏꯆꯥꯅꯨꯄꯤꯕꯨ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯊꯥꯖꯔꯛꯑꯒꯦ ꯑꯗꯨꯒ ꯃꯦꯗꯥꯝꯒꯤ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯥꯅ ꯁꯣꯏꯗꯅ ꯇꯧꯕ ꯍꯩꯒꯅꯤ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯅꯪꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯏꯕꯦꯍꯩꯕꯤ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯏꯕꯦꯍꯩꯕꯤꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯂꯥꯛꯆꯔꯦ ꯅꯣꯏ ꯂꯥꯛꯑꯕꯔꯥ ꯐꯝꯃꯣ ꯐꯝꯃꯣ ꯃꯂꯥ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯅꯪ ꯈꯪꯂꯗ꯭ꯔꯥ ꯍꯣꯏ ꯃꯦꯗꯥꯝ ꯑꯩ ꯈꯪꯖꯔꯦ ꯑꯗꯨꯗꯒꯤꯗꯤ ꯏꯕꯦꯍꯩꯕꯤꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯗ ꯃꯂꯥꯕꯨ ꯐꯤ ꯇꯨꯐꯝ ꯀꯥꯗ ꯄꯨꯁꯤꯟꯅꯕ ꯍꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯅ ꯃꯂꯥꯗ ꯏꯕꯦꯍꯩꯕꯤꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯒꯗꯕ ꯐꯤꯁꯤꯡ ꯑꯁꯦ ꯅꯪꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯨꯕ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯅꯪꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯤꯁꯤꯡ ꯑꯁꯦ ꯇꯨꯕ ꯂꯣꯏꯁꯤꯟꯕ ꯉꯝꯂꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯅꯤ ꯍꯣꯏ ꯃꯦꯗꯥꯝ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯂꯥꯅ ꯐꯤ ꯇꯨꯐꯝ ꯀꯥꯗ ꯂꯥꯛꯑꯝꯃꯤ ꯃꯂꯥꯗꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯤ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯉꯛꯂꯗꯨꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ ꯑꯁꯨꯛ ꯌꯥꯝꯕ ꯐꯤꯁꯤꯡ ꯑꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯇꯨꯕ ꯂꯣꯏꯁꯤꯟꯗꯣꯏꯅꯣ ꯑꯩꯗꯤ ꯐꯖꯅ ꯐꯤ ꯇꯨꯕ ꯍꯩꯕꯁꯨ ꯅꯠꯇꯦ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡ ꯃꯂꯥꯅ ꯐꯤ ꯇꯨꯅꯕ ꯃꯦꯆꯤꯟ ꯑꯗꯨꯗ ꯐꯝꯂꯒ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯏꯕꯦꯍꯩꯕꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯃꯂꯥꯅ ꯐꯤ ꯇꯨꯗꯕꯤꯗ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯏꯕꯦꯍꯩꯕꯤꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯂꯥ ꯅꯪꯗꯤ ꯐꯤ ꯑꯃꯠꯇ ꯇꯨꯗ꯭ꯔꯕꯗꯤ ꯀꯩꯗꯧꯔꯦ ꯃꯦꯗꯥꯝ ꯑꯩ ꯉꯔꯥꯡꯗꯤ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯩ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯒꯤ ꯐꯖꯅ ꯇꯧꯔꯒꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯇꯨꯕ ꯑꯗꯨꯝ ꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯏꯕꯦꯍꯩꯕꯤ ꯀꯥ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯂꯥꯁꯨ ꯇꯨꯃꯤꯟꯅ ꯐꯝꯂꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯐꯤ ꯃꯌꯥꯝꯁꯤꯕꯨ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯩꯗꯤ ꯑꯁꯨꯝꯅ ꯃꯂꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯑꯩ ꯅꯪꯒꯤ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯕꯥꯇꯣꯟ ꯇꯧꯔꯛꯎ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯕꯨ ꯃꯁꯛ ꯇꯥꯛꯀꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯅꯪꯅ ꯌꯥꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯎ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯦ ꯑꯕꯣꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯇꯧꯔꯕꯗꯤ ꯑꯕꯣꯛꯇ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩꯁꯦ ꯁꯛ ꯌꯥꯝꯅ ꯊꯤꯃꯟꯕꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟ ꯇꯧꯗꯨꯅ ꯑꯩꯕꯨ ꯂꯨꯍꯣꯡꯕ ꯌꯥꯎꯍꯟꯗꯦ ꯑꯗꯨꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯑꯩ ꯌꯥꯎꯕ ꯄꯥꯝꯃꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯕꯤꯒꯅꯤ ꯑꯗꯨꯒꯅꯦ ꯅꯪꯅꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯌꯥꯕ ꯇꯥꯕꯅꯤ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯗꯣꯝꯕꯨ ꯁꯣꯏꯗꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯕꯥꯇꯣꯟ ꯇꯧꯗꯨꯅ ꯁꯣꯝꯕꯨ ꯂꯨꯍꯣꯡꯕ ꯌꯥꯎꯍꯟꯒꯅꯤ ꯅꯪꯅ ꯋꯥꯁꯛꯂꯕꯅꯤꯅ ꯑꯩꯅ ꯅꯪꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯁꯦ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯇꯨꯕ ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯐꯔꯦ ꯑꯕꯣꯛ ꯑꯗꯨꯗꯤ ꯊꯕꯛ ꯍꯧꯔꯁꯦ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯃꯂꯥꯁꯨ ꯐꯤ ꯐꯖꯅ ꯇꯨꯔꯝꯃꯤ ꯑꯃꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯐꯖꯔꯕ ꯐꯤꯔꯣꯜ ꯀꯌꯥꯁꯨ ꯇꯨꯔꯝꯃꯤ ꯃꯂꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯐꯤꯁꯤꯡ ꯑꯗꯨꯁꯨ ꯇꯨꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯕꯦꯍꯩꯕꯤꯅ ꯃꯂꯥꯕꯨ ꯎꯅꯕ ꯂꯥꯛꯑꯝꯃꯤ ꯏꯕꯦꯍꯩꯕꯤꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯂꯥꯅ ꯐꯤ ꯇꯨꯐꯝꯒꯤ ꯃꯦꯆꯤꯟ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯂꯥ ꯅꯪꯗꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯊꯕꯛ ꯑꯗꯨꯝ ꯁꯨꯗꯨꯅ ꯂꯩꯔꯕꯔꯣ ꯈꯔꯁꯨ ꯄꯣꯊꯥꯎꯅꯦ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯅꯦ ꯅꯪꯕꯣ ꯃꯦꯗꯥꯝ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ
ꯄꯣꯊꯥꯅꯤꯡꯕꯒ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯃꯦꯗꯥꯝ. ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯍꯧꯔꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯏꯕꯦꯍꯥꯏꯕꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ. ꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯤ ꯇꯨꯕ ꯑꯃꯨꯛ ꯍꯧꯈꯤꯔꯝꯃꯤ. ꯃꯂꯥꯁꯨ ꯍꯅꯨꯕꯤꯗꯨ ꯑꯃꯨꯛ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯐꯤ ꯇꯨꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯏꯕꯦꯍꯥꯏꯕꯤꯅ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯉꯛꯄ ꯃꯇꯝꯗ ꯐꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯨꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯏꯕꯦꯍꯥꯏꯕꯤꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯑꯩꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯍꯣꯠꯅꯕ ꯀꯟꯕꯤ ꯏꯃꯧ ꯑꯃ ꯄꯥꯝꯖꯕꯅꯤ. ꯃꯗꯨ ꯅꯪꯅ ꯑꯣꯏꯔꯦ. ꯃꯦꯗꯥꯝꯕꯨ ꯊꯥꯒꯠꯆꯔꯤ. ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗ ꯅꯪꯕꯨ ꯁꯣꯏꯗꯅ ꯑꯩꯅ ꯂꯨꯍꯣꯡꯉꯒꯅꯤ. ꯅꯪꯒꯤ ꯅꯃꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯒꯅꯤ. ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯂꯥꯒꯤ ꯃꯃꯥ ꯇꯣꯝꯕꯤꯁꯨ ꯏꯕꯦꯍꯥꯏꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ. ꯏꯕꯦꯍꯥꯏꯕꯤꯅ ꯇꯣꯝꯕꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯗꯨꯅ ꯐꯖꯅ ꯄꯣꯊꯥꯗꯨꯅ ꯂꯩꯅꯕ ꯃꯥꯒꯤ ꯀꯥ ꯑꯃꯁꯨ ꯁꯤꯜꯂꯝꯃꯤ. ꯃꯂꯥꯅꯁꯨ ꯃꯃꯥꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯑꯒ ꯍꯥꯏꯔꯛꯑꯝꯃꯤ. ꯏꯃꯥ, ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯈꯔ ꯂꯩꯔꯦ. ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯛꯑꯣ. ꯏꯃꯥ, ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯊꯕꯛ ꯇꯧꯕꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯕ ꯑꯕꯣꯛ ꯑꯃ ꯂꯩ. ꯃꯥꯕꯨ ꯑꯩꯅ ꯑꯩꯒꯤ ꯍꯦꯛ ꯑꯕꯣꯛꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯄ ꯄꯥꯝꯃꯤ. ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯃꯂꯥ. ꯅꯪꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯏꯃꯨꯡ ꯑꯁꯦ ꯃꯌꯥꯝꯅ ꯁꯛ ꯈꯪꯕ ꯏꯃꯨꯡꯅꯤ. ꯃꯁꯛ ꯁꯨꯈꯪ ꯈꯪꯗꯕ ꯍꯅꯨꯕꯤ ꯑꯃꯕꯨ ꯅꯍꯥꯛꯀꯤ ꯅꯕꯣꯛꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯌꯥꯒꯗꯧꯔꯤꯕꯅꯣ? ꯏꯃꯥ, ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯃꯉꯣꯟꯗ ꯌꯥꯒꯅꯤ ꯍꯥꯏꯈ꯭ꯔꯦ. ꯑꯩ ꯋꯥꯁꯛ ꯀꯥꯏꯕꯗꯤ ꯑꯩ ꯉꯝꯃꯣꯏ. ꯅꯪꯅ ꯐꯒꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯑꯗꯨꯗꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯂꯥꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯝ ꯆꯥꯎꯅ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯝꯃꯤ. ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯄꯩꯁꯥ ꯄꯥꯏꯔꯕ ꯏꯅꯥꯛ ꯈꯨꯜꯂꯕ ꯀꯌꯥꯃꯔꯨꯝꯁꯨ ꯂꯥꯛꯑꯝꯃꯤ. ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯅꯨꯕꯤ ꯑꯃ ꯒꯦꯠꯂꯣꯝꯗ ꯆꯪꯉꯛꯄ ꯑꯗꯨ ꯃꯂꯥꯅ ꯎꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯂꯥꯅ ꯆꯦꯟꯁꯤꯜꯂꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯀꯣꯜꯂꯝꯃꯤ. ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛꯇ ꯄꯨꯁꯤꯜꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯂꯥꯒ ꯂꯨꯍꯣꯡꯂꯤꯕ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯪꯉꯛꯑꯝꯃꯤ. ꯀꯅꯥꯅꯣ ꯑꯍꯜꯁꯤꯕꯨ ꯃꯂꯥ? ꯃꯥ ꯑꯩꯒꯤ ꯑꯕꯣꯛꯅꯤ. ꯃꯉꯣꯟꯗꯒꯤꯅꯤ ꯑꯩꯅ ꯐꯤ ꯇꯨꯕ ꯇꯝꯈꯤꯕꯁꯤꯡ ꯑꯗꯣ. ꯑꯕꯣꯛ, ꯆꯪꯕꯤꯔꯛꯑꯣ. ꯑꯁꯨꯝꯅ ꯃꯂꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛꯇ ꯄꯨꯁꯤꯜꯗꯨꯅ ꯐꯝꯍꯜꯂꯝꯃꯤ. ꯃꯌꯥꯝꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯨꯍꯣꯡꯕ ꯌꯥꯎꯔꯝꯃꯤ. ꯑꯗꯨꯒꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯂꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯑꯝꯃꯤ. ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯛꯂꯤꯕꯁꯤꯡ ꯑꯁꯦ ꯌꯦꯡꯉꯨ. ꯀꯔꯤ ꯇꯧꯕꯗ ꯁꯣꯛꯂꯤꯕꯅꯣ ꯑꯕꯣꯛ? ꯃꯦꯆꯤꯟꯗ ꯐꯤ ꯇꯨꯅꯕ ꯍꯣꯠꯅꯕꯗ ꯁꯣꯛꯂꯤꯕꯅꯦ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯕꯣꯛꯀꯤ ꯃꯤꯠꯇꯨꯅ ꯑꯁꯤꯕꯒꯤ ꯃꯃꯤꯠ ꯇꯧꯅ ꯇꯧꯔꯤꯕꯗꯨꯅ? ꯐꯤꯔꯣꯜ ꯇꯨꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨꯗ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤꯅꯦ. ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯂꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯃꯂꯥ, ꯅꯪ ꯑꯃꯨꯛ ꯍꯟꯅ ꯐꯤ ꯇꯨꯕꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯕ ꯌꯥꯔꯔꯣꯏ. ꯐꯤ ꯇꯨꯕ ꯅꯠꯇꯕ ꯅꯪꯅ ꯑꯄꯥꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯌꯥꯒꯅꯤ. ꯀꯔꯤꯅꯣ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯁꯤꯡꯗꯨꯕꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯑꯩꯅ ꯇꯥꯕꯗ ꯅꯪꯁꯦ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏ. ꯐꯤ ꯇꯨꯕꯗꯒꯤꯗꯤ ꯂꯥꯏ ꯌꯦꯛꯄꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔో? ꯅꯪꯅ ꯂꯥꯏ ꯌꯦꯛꯆꯅꯕ ꯑꯄꯥꯝꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯩꯕꯤꯒꯅꯤ. ꯃꯂꯥꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯑꯁꯦꯡꯕꯒꯤꯔꯅꯦ ꯑꯗꯣꯝꯅ ꯑꯩꯕꯨ ꯂꯥꯏ ꯌꯦꯛꯍꯟꯒꯅꯤ ꯍꯥꯏꯔꯤꯕꯁꯦ? ꯑꯁꯦꯡꯕꯒꯤꯅꯦ. ꯅꯪꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯍꯟꯒꯅꯤ. ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯂꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯂꯥꯁꯨ ꯃꯥꯅꯄꯥꯝꯖꯕ ꯂꯥꯏ ꯌꯦꯛꯄꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ. ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ.